ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯤꯡꯊꯦꯝꯀꯣꯟꯗ ꯄꯣꯝꯖꯕꯤ ꯃꯁꯦꯝ ꯑꯍꯨꯝ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯇꯣꯟ ꯇꯣꯟꯅ ꯌꯥꯎꯖꯕꯤ ꯁꯛꯇꯁꯨꯗ ꯍꯦꯜꯂꯕꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ ꯂꯩꯔꯤꯕ ꯃꯁꯦꯝꯁꯤꯡꯁꯨ ꯂꯣꯏꯅ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯦ ꯃꯕꯨꯡꯁꯤꯡꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯈ꯭ꯔꯦ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯥꯒꯤꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯞ ꯆꯥꯔꯗꯨꯅ ꯅꯤꯡꯊꯦꯝꯆꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯖꯔꯦ ꯃꯍꯥꯛ ꯂꯨꯍꯣꯡꯕꯗ ꯁꯥꯃꯨ ꯇꯣꯡꯈꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈꯤ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯗꯨ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯃꯥꯕꯨ ꯄꯣꯛꯄ ꯅꯤꯡꯊꯧ ꯈꯨꯃꯟ ꯌꯣꯏꯉꯥꯏ ꯄꯨꯔꯨꯝꯕꯅꯁꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯕ ꯃꯆꯥ ꯇꯣꯝꯕꯤꯅꯤ ꯅꯣꯡꯃꯇ ꯃꯅꯝꯗ ꯁꯦꯠ ꯊꯥꯗꯦ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯍꯟꯗꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯂꯨꯍꯣꯡꯕꯁꯤꯗ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯈꯤꯕꯅꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯀꯔꯤꯃꯠꯇ ꯋꯥꯠꯂꯝꯗꯦ ꯅꯤꯡꯊꯧ ꯀꯣꯟꯒ ꯑꯣꯏꯔꯦ ꯑꯎꯟ ꯄꯣꯠꯂꯝꯗ ꯁꯅꯥꯗꯒꯤ ꯂꯨꯄꯥꯗꯒꯤ ꯍꯦꯛꯇ ꯍꯩꯊꯩ ꯑꯗꯨꯕꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯥꯕꯅꯤ ꯑꯎꯟ ꯂꯧ ꯑꯣꯏꯅ ꯄꯥꯔꯤ 5ꯅꯤ ꯄꯤꯔꯤꯕ ꯃꯕꯨꯡꯉꯣ ꯁꯂꯥꯏ ꯈꯣꯝꯕ ꯃꯥꯒꯤꯁꯨ ꯃꯌꯨꯝ ꯊꯣꯏꯅ ꯅꯣꯞꯄ ꯑꯣꯏꯗꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯧꯒꯥꯏ ꯆꯪꯂꯛꯏ ꯂꯩꯔꯤꯕ ꯐꯝꯗꯧ 64ꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯑꯣꯏꯔꯛꯂꯤꯕꯅꯤ ꯁꯂꯥꯏ ꯈꯣꯝꯕ ꯃꯥꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯕꯨ ꯂꯧꯔꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯂꯥꯏ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯔꯤꯡꯖꯦꯜ ꯈꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯃꯉꯣꯟꯗ ꯌꯥꯎꯏ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯐꯝꯗ ꯂꯥꯟꯕ ꯌꯥꯗꯦ ꯃꯤꯅꯝ ꯁꯣꯏꯔꯤꯕ ꯑꯃꯠꯇ ꯌꯥꯗꯦ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯅꯤꯡꯊꯦꯝꯕ ꯃꯍꯥꯛ ꯈꯨꯃꯟ ꯆꯤꯡꯒꯣꯏ ꯀꯥꯗꯨꯅ ꯎꯃꯪ ꯍꯨꯠꯅ ꯆꯠꯇꯨꯅ ꯌꯥꯔꯨꯁꯥ ꯃꯥꯕꯨ ꯁꯗꯥꯂꯨꯏ ꯋꯥꯏꯔꯥ ꯈꯣꯡꯒꯨꯜ ꯂꯩꯔꯨꯕꯒꯤ ꯋꯥꯡꯕꯜ ꯃꯩꯁꯥꯛ ꯂꯥꯡꯂꯗꯨꯅ ꯃꯌꯨꯝ ꯊꯧꯗꯣ ꯌꯨꯝꯗ ꯀꯨꯝꯂꯛꯄꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯗꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯕꯨ ꯀꯧꯏ ꯏꯁꯥꯅꯧꯋꯣ ꯂꯤꯛꯂꯥꯏ ꯅꯁꯥꯕꯤ ꯑꯩꯍꯥꯛ ꯌꯥꯔꯧ ꯁꯗꯥꯟꯕ ꯍꯜꯂꯛꯂꯤ ꯄꯨꯟꯒꯤ ꯂꯥꯏꯖꯩ ꯏꯁꯤꯡ ꯑꯌꯤꯡꯕ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯩ ꯃꯁꯤꯗ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯦꯅꯨ ꯃꯥꯕꯨ ꯀꯧ ꯑꯁꯨꯝꯅ ꯊꯧꯗꯥꯏ ꯁꯦꯅꯨ ꯅꯕꯨꯡꯉꯣ ꯍꯜꯂꯛꯂꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯦ ꯍꯥꯏꯔꯤ ꯆꯠꯂꯣ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕ ꯈꯨꯖꯥꯏ ꯑꯃꯠꯇ ꯀꯜꯂꯛꯎ ꯈꯣꯡꯂꯩ ꯊꯨꯔꯣ ꯃꯁꯥꯅꯧ ꯃꯥꯒꯤ ꯌꯥꯋꯥ ꯃꯄꯥꯎ ꯇꯥꯕꯗ ꯁꯥꯃꯨ ꯍꯛꯆꯥꯡ ꯊꯧꯒꯠꯂꯤꯕ ꯁꯂꯥꯏ ꯈꯣꯝꯕ ꯃꯥꯗꯤ ꯐ꯭ꯔꯪꯕꯨ ꯁꯥꯎꯒꯠꯈ꯭ꯔꯦ ꯇꯥꯂꯣꯏ ꯃꯥꯕꯨ ꯌꯦꯡ ꯌꯥꯋꯥ ꯀꯥꯡꯏ ꯍꯩ ꯂꯤꯛꯂꯥꯏ ꯀꯔꯤ ꯃꯇꯣꯏꯅꯔꯍꯦ ꯅꯪꯅ ꯋꯥ ꯉꯥꯡꯕꯗꯣ ꯅꯕꯨꯡꯉꯣꯏꯒꯤ ꯄꯥꯎꯈꯣꯟꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯊꯧꯗꯥꯕ ꯑꯩꯅ ꯀꯅꯥꯗ ꯍꯥꯏ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯁꯥꯕꯤꯌꯨ ꯂꯣꯏꯌꯨꯝꯕ ꯀꯔꯤꯒꯤꯅꯣ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯕꯨ ꯐ꯭ꯔꯪ ꯍꯦꯛꯇ ꯃꯩꯍꯧꯕ ꯑꯃꯨꯛꯇ ꯅꯦꯝꯊꯕꯤꯈꯣ ꯑꯩꯅ ꯊꯧꯗꯥꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯏꯁꯥꯕꯤ ꯅꯅꯥꯏ ꯑꯩꯉꯣꯟꯗꯅꯤ ꯇꯥꯟꯖꯥꯁꯤꯗ ꯁꯦꯅꯨꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯖꯩꯁꯤꯡ ꯍꯥꯏꯕꯗꯣ ꯃꯁꯤꯗꯕꯨ ꯂꯩꯖꯔꯤ ꯃꯁꯤꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨꯕు ꯇꯥꯛꯃꯨꯟ ꯂꯩꯃꯥꯏ ꯊꯛꯇ ꯊꯣꯛ ꯂꯪꯊꯣꯛꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯥꯗꯤ ꯀꯤꯔꯞ ꯇꯧꯈ꯭ꯔꯦ ꯁꯦꯅꯨ ꯃꯍꯥꯛꯁꯨ ꯀꯤꯔꯞ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯁꯂꯥꯏ ꯈꯣꯝꯕꯅ ꯅꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯐꯥꯎꯕ ꯇꯧꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯇꯥꯂꯣꯏꯅ ꯍꯥꯏꯕꯗ ꯍꯥꯏꯐꯝ ꯊꯣꯛꯂꯤꯕ꯭ꯔꯅꯦ ꯁꯦꯅꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥ ꯌꯥꯟꯅꯕ ꯂꯩꯕ ꯃꯤꯅꯤ ꯃꯉꯣꯟꯗ ꯊꯧꯗꯥ ꯁꯤꯗꯅ ꯀꯅꯥꯗꯕꯨ ꯃꯁꯤꯅꯤ ꯈꯧꯒꯪꯅꯕꯨ ꯀꯣꯛꯅꯅꯕ ꯂꯥꯏꯖꯦ ꯏꯁꯤꯡ ꯊꯛꯀꯤꯅꯤ ꯌꯥꯋꯥ ꯀꯥꯡꯕꯨ ꯆꯥꯕꯗꯤ ꯏꯊꯟꯅꯇ ꯊꯃꯣꯏꯁꯦ ꯁꯥꯎꯅꯅꯕ ꯁꯤꯟꯕ ꯃꯊꯣꯛꯏꯅꯤ ꯏꯁꯥꯕꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤ ꯍꯧꯅꯗꯅꯤ ꯏꯁꯥꯅꯕꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯁꯥꯒꯩ ꯑꯃ ꯑꯣꯜꯂꯕꯗꯤ ꯅꯅꯦꯝꯅꯀꯣ ꯅꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯆꯪꯕꯁꯨ ꯃꯊꯧ ꯇꯥꯏꯗꯣ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯥꯗꯤ ꯃꯄꯥꯝ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯔꯛꯄꯤꯅꯤꯗꯣ ꯊꯕꯛ ꯁꯤꯟꯊꯥ ꯑꯃꯠꯇ ꯁꯤꯟꯄꯥꯡꯂꯛꯄꯁꯨ ꯅꯠꯇꯦꯗꯣ ꯍꯩꯇ ꯁꯥꯕ ꯃꯇꯧꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯁꯨ ꯃꯌꯨꯝ ꯃꯄꯥꯝ ꯂꯝꯗꯝꯗ ꯇꯧꯕ ꯁꯥꯕ ꯑꯗꯨꯃꯛ ꯃꯇꯧꯗꯨꯅ ꯃꯔꯩꯗꯣ ꯃꯁꯤꯗ ꯑꯣꯏꯔꯦ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯑꯁꯥꯎꯕ ꯌꯥꯋꯥ ꯀꯝꯖꯥꯎ ꯍꯨꯟꯒꯟꯕꯤ ꯑꯀꯤ ꯑꯈꯪ ꯂꯩꯇꯕꯤ ꯅꯤꯡꯉꯛ ꯅꯤꯡꯉꯛꯄ ꯆꯤꯟꯃꯥꯜ ꯊꯣꯛꯄꯤ ꯆꯤꯟꯗ ꯍꯦꯕꯨ ꯇꯣꯡꯕꯤ ꯃꯀꯥꯗ ꯑꯁꯥꯎꯕ ꯁꯥꯍꯨꯝ ꯈꯖꯤꯛ ꯐꯪꯕꯗꯨꯗ ꯊꯣꯏꯆꯠꯅꯕꯤ ꯃꯇꯥꯒꯨꯝ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯈꯟꯗ ꯑꯁꯨꯝꯅ ꯃꯁꯤꯜ ꯈꯨꯝꯕ ꯁꯥꯏ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯊꯧꯕꯥꯡꯕ ꯃꯃꯜ ꯇꯥꯡꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯨꯒꯤ ꯈꯨꯖꯥꯏ ꯃꯉꯩ ꯇꯦꯛꯄꯨ ꯈꯨꯟꯗ ꯁꯤꯟꯗ ꯈꯨꯟꯕꯤꯕ ꯊꯥꯗ ꯁꯤꯟꯗ ꯊꯥꯗꯕ ꯑꯩꯅ ꯄꯥꯈꯣꯟ ꯊꯥꯕꯗꯤ ꯅꯪꯉꯣꯟꯗꯅꯤꯅꯤ ꯅꯪꯉꯣꯟꯗ
ꯅꯪꯅ ꯂꯥꯏꯖꯩꯕꯨ ꯊꯛꯀꯤ ꯅꯤꯡꯅ ꯍꯥꯏꯕꯅꯤ ꯃꯤꯅꯥꯏ ꯀꯅꯥꯃ ꯈꯨꯠꯅ ꯀꯟꯕ ꯂꯥꯏꯖꯤꯁꯤꯡꯕꯨ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡ ꯆꯪꯈ꯭ꯔꯕ ꯁꯂꯥꯏ ꯈꯣꯝꯕ ꯑꯩꯅ ꯍꯦꯛꯇꯕꯨ ꯃꯊꯛꯀꯗ꯭ꯔꯥ ꯀꯔꯤꯒꯤ ꯅꯪ ꯃꯁꯤꯗꯤ ꯈꯪꯗꯦ ꯉꯝꯖꯗꯦ ꯂꯩꯔꯤꯕ ꯏꯅꯦꯝ ꯏꯀꯨꯒꯤ ꯊꯧꯒꯜ ꯆꯪꯕꯁꯨ ꯉꯝꯖꯔꯣꯏ ꯗꯨꯛꯄꯥꯜ ꯊꯣꯡꯕ ꯁꯤꯛꯇꯨꯅ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛ ꯃꯊꯛꯇ ꯋꯥꯡꯂꯩ ꯃꯤꯀꯨꯞ ꯑꯃꯇꯪ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯒꯤ ꯅꯤꯡ ꯌꯥꯇꯥꯕꯅꯤ ꯀꯩꯗꯧꯒꯦ ꯁꯦꯅꯨꯃꯥꯅ ꯁꯤꯟꯄꯥꯡꯕ ꯃꯌꯥꯏꯗꯅ ꯏꯁꯥꯕꯤ ꯌꯥꯇꯣꯟ ꯐꯥꯎꯕ ꯇꯪꯂꯣꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯅꯪ ꯑꯃ ꯌꯥꯋꯥ ꯀꯝꯖꯥꯎ ꯍꯨꯟꯃꯜꯂꯤ ꯑꯩ ꯑꯁꯤ ꯅꯪꯒꯤꯅ ꯄꯨꯔꯣꯏꯕꯅꯤ ꯌꯥꯋꯥ ꯑꯃ ꯀꯥꯡꯗ꯭ꯔꯤꯉꯩ ꯇꯤꯂꯥꯡ ꯍꯟꯅ ꯈꯌꯣꯠꯅ ꯋꯥꯈꯜ ꯃꯥꯡꯖꯤꯟ ꯊꯥꯎꯍꯦ ꯏꯄꯥꯝ ꯀꯥꯗ ꯂꯩꯔꯤꯉꯩ ꯊꯣꯠꯅ ꯅꯧꯅ ꯍꯤꯡꯖꯩꯗꯣ ꯂꯣꯌꯨꯝꯕ ꯀꯥꯗ ꯂꯥꯛꯂꯒ ꯅꯥꯏꯒꯤ ꯁꯤꯡꯗ ꯆꯟꯗꯨꯅ ꯃꯔꯩꯖꯕ ꯉꯝꯖꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯣꯡꯂꯦꯟꯗꯣ ꯅꯄꯥꯝ ꯀꯥꯗ ꯌꯧꯖꯈ꯭ꯔꯣ ꯅꯣꯡꯃꯥꯏ ꯂꯣꯏꯕꯤ ꯁꯤꯡꯖꯥꯎꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯃꯔꯩ ꯍꯧꯒꯦ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯊꯪ ꯄꯨꯊꯣꯔꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯛꯂꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛꯁꯨ ꯈꯨꯝꯂꯤꯉꯩ ꯄꯦꯟꯕ ꯅꯥꯏꯗꯦꯗꯣ ꯃꯄꯨꯔꯣꯏꯕꯅꯤ ꯀꯤꯖꯗ ꯃꯥꯒꯤ ꯅꯤꯡꯕ ꯃꯅꯤꯡꯊꯣꯛ ꯍꯥꯏꯅꯤꯡꯕ ꯀꯣꯡꯒꯥꯏ ꯃꯅꯤꯡꯇꯝ ꯌꯥꯋꯥ ꯃꯥꯕꯨ ꯄꯥꯎꯁꯩꯗꯣ ꯅꯥꯇꯤꯛ ꯀꯔꯤ ꯂꯩꯗꯨꯅ ꯋꯥꯍꯩꯗꯨꯃꯛ ꯍꯥꯏꯕ ꯉꯝꯕꯅꯣ ꯑꯩ ꯑꯁꯤ ꯅꯨꯄꯤꯅꯤ ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏ ꯃꯊꯛꯇ ꯌꯣꯟꯕ ꯐꯤꯖꯤꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤꯗꯣ ꯅꯠꯇ꯭ꯔꯕꯗꯣ ꯑꯩꯍꯥꯛꯇꯤ ꯅꯥꯇꯤꯛ ꯅꯠꯇꯦ ꯇꯥꯟꯕꯒꯤ ꯂꯩꯅꯤꯡꯂꯦ ꯏꯅꯤꯡꯅꯤ ꯆꯠꯅꯤꯡꯂꯦ ꯏꯈꯥꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯑꯁꯤꯗ ꯁꯂꯥꯏ ꯃꯥꯗꯤ ꯈꯥꯡꯉꯝꯗ꯭ꯔꯦ ꯅꯃꯥ ꯅꯄꯥꯗꯨꯅ ꯌꯥꯋꯥꯁꯨꯅ ꯇꯥꯛꯂꯛꯇꯕꯅ ꯍꯥꯏꯅꯤꯡꯕꯅ ꯅꯤꯡꯇꯝꯂꯦꯅꯦ ꯍꯥ ꯍꯩ ꯊꯣꯏ ꯆꯠꯅꯕꯤ ꯁꯦꯡꯂꯧ ꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅ ꯎꯗꯕ ꯃꯐꯝꯗ ꯂꯥꯞꯅ ꯇꯥꯝꯅ ꯃꯔꯩꯈꯣ ꯅꯪꯅ ꯇꯧꯕ ꯁꯖꯠꯄꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡꯂꯦꯟꯈ꯭ꯔꯣ ꯅꯄꯥꯝꯗ ꯑꯩꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯇꯅꯤ ꯋꯥꯖꯒꯗꯕ ꯏꯄꯥꯝ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯋꯥꯇꯦꯅ ꯏꯄꯥ ꯃꯍꯥꯛꯅ ꯍꯧꯖꯤꯛꯀꯤ ꯁꯅꯥ ꯐꯝꯕꯥꯜ ꯇꯣꯡꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯈꯪꯗꯕ꯭ꯔꯥ ꯍꯩ ꯁꯥꯊꯧꯕ ꯈꯪꯖꯕꯅ ꯀꯔꯤꯗ ꯈꯪꯗ꯭ꯔꯒꯅ ꯀꯝꯗꯧꯕ ꯈꯪꯅꯤ ꯈꯪꯂꯣꯏ ꯈꯪꯗꯅ ꯈꯪꯅꯤꯡꯂꯨꯗꯦ ꯀꯔꯤꯁꯨ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯈꯣꯡꯂꯦꯟꯈꯣ ꯈꯣꯡꯗꯣꯏꯕꯤꯈ꯭ꯔꯣ ꯀꯝꯖꯥꯎꯕꯤ ꯐꯩ ꯑꯩꯅ ꯁꯥꯎꯕ ꯋꯥꯡꯂꯦꯟꯊꯣꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯁꯨ ꯆꯠꯈꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯃꯟ ꯃꯃꯝ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯅ ꯋꯥꯍꯧ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯦ ꯇꯁꯦꯡꯕꯗꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯂꯥꯟꯕꯅꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯪꯆꯥꯎꯁꯨ ꯌꯥꯝꯅ ꯃꯊꯦꯛꯏ ꯅꯪꯅꯤꯡꯕ ꯃꯅꯤꯡ ꯇꯧꯏ ꯇꯧꯅꯤꯡꯕ ꯃꯈꯥ ꯇꯥꯏ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯃꯣꯝ ꯂꯣꯏꯅꯤ ꯍꯦꯛꯇ ꯃꯍꯥꯏꯗꯣ ꯃꯁꯤꯗ ꯑꯣꯏꯔꯦ ꯁꯂꯥꯏ ꯈꯣꯝꯕ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯇꯁꯦꯡꯅ ꯍꯦꯟꯁꯨ ꯍꯦꯟꯃꯜꯂꯕꯅꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯁꯤ ꯃꯅꯦ ꯃꯀꯨꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯐꯥꯎꯕ ꯍꯦꯛ ꯊꯧꯒꯜ ꯇꯧꯅꯤꯡꯗꯦ ꯑꯃꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯃꯔꯤ ꯂꯩꯅꯅ ꯃꯔꯥꯜ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ ꯑꯍꯜ ꯃꯁꯦꯜ ꯍꯥꯏꯅ ꯇꯧꯑꯣꯡ ꯆꯥꯝꯃ ꯇꯃꯥꯡ ꯆꯥꯝꯃ ꯑꯣꯏ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏ ꯍꯩꯖꯤꯡ ꯈꯔꯥꯏꯄꯨ ꯃꯔꯥꯜ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯏꯍꯧ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯒꯠꯂꯛꯈꯤꯕ ꯃꯀꯨꯏꯔꯦ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯃꯅꯦ ꯃꯀꯨꯒꯤ ꯊꯧꯒꯜ ꯆꯪꯗ꯭ꯔꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯩ ꯃꯁꯤ ꯁꯂꯥꯏ ꯈꯣꯝꯕ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ ꯇꯣꯏꯅ ꯉꯥꯡꯕꯁꯨ ꯃꯇꯟꯅ ꯈꯥꯒꯤ ꯆꯤꯝꯕꯥꯜ ꯆꯤꯛꯇꯨꯅ ꯈꯪꯖꯕꯅꯤ ꯃꯍꯥꯛꯁꯨ ꯑꯃꯨꯛꯁꯨ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯒꯤ ꯂꯨꯖꯗꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯒꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯀꯌꯥꯔꯛ ꯐꯥꯊꯗꯨꯅ ꯂꯩꯕꯅꯤ ꯑꯁꯥꯎꯕꯁꯤꯅ ꯍꯦꯜꯂꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯨꯠ ꯊꯥꯕ ꯁꯣꯏꯔꯛꯂꯣꯏ ꯀꯔꯤꯒꯨꯝꯕ ꯑꯁꯥꯎꯕꯅ ꯍꯦꯟꯅ ꯊꯥꯔꯨꯔꯕ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯃꯔꯝ ꯑꯣꯏ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯅꯪꯂꯛꯄꯗꯤ ꯁꯣꯏꯔꯣꯏ ꯃꯁꯤ ꯈꯪꯕꯅ ꯁꯂꯥꯏ ꯈꯣꯝꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯕꯁꯥ ꯈꯥꯡꯗꯨꯅ ꯃꯔꯩꯕꯅꯤ ꯀꯣꯔꯧ ꯅꯣꯡꯃꯅꯤ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯈꯨꯃꯟ ꯃꯃꯣꯝꯂꯣꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛ ꯑꯌꯨꯛ ꯌꯦꯟꯗꯥ ꯍꯧꯗꯨꯅ ꯂꯥꯏꯖ ꯏꯄꯥꯜ ꯂꯥꯡ ꯏꯃꯨ ꯃꯌꯣꯜ ꯁꯥꯠ ꯁꯅꯥ ꯍꯛꯆꯥꯡ ꯁꯥꯗꯦꯡꯂꯤ ꯂꯩ ꯃꯔꯦꯝꯕꯤ ꯀꯥꯗ ꯆꯪ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯊꯝ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯃꯀꯤ ꯌꯦꯛꯇꯨꯅ ꯂꯩ ꯃꯆꯨ ꯃꯃꯦꯟ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕ ꯈꯨꯗꯤꯡ ꯎꯔꯕ ꯁꯂꯥꯏ ꯈꯣꯝꯕꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯣꯏꯔꯦ ꯏꯆꯥꯅꯧ ꯋꯥꯡꯂꯦꯟ ꯑꯁꯨꯛ ꯉꯟꯅ ꯁꯝꯖꯦꯠ ꯃꯌꯥ ꯐꯩꯅ ꯂꯥꯟ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯊꯝ ꯃꯥꯏꯊꯣꯡꯗ ꯀꯦꯕꯗꯤ ꯀꯔꯤ ꯊꯧꯒꯥꯏ ꯂꯩꯕꯒꯦ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯈꯨꯝꯃꯤ ꯏꯁꯥꯕꯤꯌꯣ ꯄꯥꯝꯃꯨꯕ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗꯤ ꯏꯄꯥꯝ ꯈꯨꯃꯟ ꯀꯪꯂꯥꯗ ꯏꯁꯦꯝꯁꯤ ꯍꯣꯏ ꯏꯅꯝꯁꯤ ꯍꯣꯏ ꯌꯥꯝꯕꯨꯡ ꯃꯁꯤꯡ ꯁꯨꯅ ꯌꯥꯎ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯗꯧꯔꯤ ꯑꯗꯨꯒꯤ ꯈꯣꯡꯗꯩ ꯏꯍꯨꯜ ꯇꯝꯂꯨꯒꯦ ꯅꯪꯅ ꯆꯠꯀꯗꯕ ꯊꯕꯛꯄꯨ ꯅꯁꯥꯕꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯥꯎꯁꯥꯗꯕꯗꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯅ ꯊꯥꯡꯒꯤ ꯅꯤꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯥꯋꯥꯅ ꯄꯥꯎ ꯇꯥꯎꯊꯕ ꯉꯝꯖꯄꯣꯟꯇꯦ ꯎꯁꯤꯠꯇꯅ ꯈꯨꯝꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯗꯤ ꯁꯥꯎꯅꯤꯡꯂꯦ ꯏ ꯀꯔꯤ ꯌꯥꯋꯥ ꯈꯣꯟꯐꯝ ꯂꯩ ꯑꯩ ꯑꯁꯤꯕꯨ ꯍꯪꯂ ꯊꯣꯏ ꯆꯠꯅꯕꯤ ꯑꯗꯨꯝꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯒꯅꯨ ꯍꯥꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯅꯠꯇꯔꯥ ꯌꯥꯋꯥ ꯑꯁꯤꯇꯕꯨ ꯇꯥꯔꯒꯤ ꯅꯤꯡ ꯏꯅꯥꯛꯇ ꯆꯪꯗꯨꯅ ꯄꯥꯎꯁꯥꯔꯕ ꯅꯠꯇ꯭ꯔꯣ
ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯀꯨꯟꯗꯣ ꯀꯧꯕꯤ ꯁꯤꯅꯧꯕꯤ ꯂꯩꯔꯥꯡ ꯀꯧꯕꯤ ꯑꯍꯦꯟꯕꯤ ꯀꯕꯣꯏ ꯑꯗꯨꯝ ꯑꯄꯤꯁꯛꯅ ꯂꯪꯂꯥ ꯅꯥꯏꯅ ꯃꯁꯦꯝꯅ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯥꯏꯅ ꯏꯉꯛ ꯑꯁꯤꯗ ꯂꯦꯡꯊꯣꯠꯅ ꯍꯛꯆꯥꯡ ꯄꯣꯟꯈ꯭ꯔꯪ ꯑꯃꯠꯇꯗ ꯑꯣꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯁꯤꯂꯝ ꯑꯃ ꯁꯤꯟꯄꯥꯡꯕ ꯈꯣꯡꯀꯥꯞ ꯑꯃ ꯅꯥꯎꯍꯩꯕꯗ ꯅꯄꯨꯔꯣꯏꯕ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯋꯥꯍꯩ ꯀꯪꯂꯝꯕ ꯍꯧꯅꯕ ꯅꯠꯇ꯭ꯔꯥ ꯍꯣ ꯍꯩꯖꯍꯧꯗ꯭ꯔꯦ ꯑꯩ ꯈꯔ ꯊꯨꯔꯦ ꯌꯥꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯅꯪ ꯌꯥꯝꯅ ꯊꯨ ꯆꯠꯅꯩ ꯃꯇꯨꯡꯗꯗꯤ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯅꯤꯡꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨꯀꯣ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩꯅꯤ ꯍꯥꯏꯔꯤꯕ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯄꯨꯛꯅꯤꯡꯗ ꯌꯦꯛꯏ ꯑꯗꯨꯕꯨ ꯌꯥꯋꯥ ꯃꯈꯥ ꯇꯥꯔꯨꯗꯦ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯆꯤꯜꯂꯤ ꯁꯅꯥ ꯂꯨꯄꯥ ꯃꯔꯩ ꯃꯊꯨꯝꯅ ꯃꯁꯥ ꯄꯨꯝꯕ ꯊꯣꯠꯂꯤ ꯃꯄꯥꯜꯗꯅꯤ ꯁꯥꯃꯨ ꯊꯧꯕ ꯅꯨꯄꯥ ꯂꯥꯡꯒꯣꯜ ꯆꯥꯎꯅ ꯊꯨꯡꯗꯨꯅ ꯂꯩꯔꯤ ꯈꯨꯃꯟ ꯃꯃꯣꯝ ꯂꯣꯏꯃꯥꯕꯨ ꯉꯥꯏꯉꯝꯂꯤ ꯁꯦꯅꯨ ꯀꯧꯕꯤ ꯃꯅꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯥꯎꯗꯝꯖꯩ ꯂꯩꯃꯔꯦꯝꯕꯤ ꯁꯥꯃꯨ ꯊꯧꯕ ꯅꯨꯄꯥꯗꯣ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯁꯨ ꯂꯣꯏꯔꯦ ꯊꯣꯛꯂꯛꯂꯅꯤ ꯐꯒꯅꯤ ꯍꯥꯏꯖꯔꯨꯔꯒꯦ ꯅꯅꯥꯏꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯏꯁꯥꯅꯕꯨ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯅꯪꯅ ꯅꯄꯥꯝꯅꯗꯨ ꯌꯨꯝꯗ ꯍꯦꯛ ꯍꯦꯛ ꯃꯀꯨꯝꯕꯁꯦ ꯋꯥꯡꯂꯦꯟ ꯃꯇꯝ ꯊꯦꯡꯅ ꯀꯣꯔꯧꯅ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯈ꯭ꯔꯕ ꯇꯨꯡ ꯍꯦꯛꯇ ꯃꯔꯥꯛꯄ ꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ ꯅꯨꯄꯤꯅ ꯑꯃ ꯃꯊꯦꯡꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯈꯣꯡꯂꯦꯡꯕ ꯃꯣꯡꯕ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯃꯁꯤꯅ ꯑꯣꯏꯔꯦ ꯅꯁꯥꯕꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯀꯣꯔꯧ ꯃꯥꯅ ꯂꯩꯔꯤꯉꯩ ꯍꯜꯋꯥꯏꯔꯛꯅꯕ ꯍꯣꯠꯅꯧꯀꯣ ꯇꯥꯗ ꯁꯤꯟꯗ ꯇꯥꯁꯤꯟꯅꯗ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯋꯥꯕꯨ ꯈꯣꯡꯅ ꯈꯨꯠꯅ ꯃꯀꯥꯎꯅ ꯅꯥꯆꯨꯡꯕꯤꯗꯦ ꯃꯇꯥꯒꯨꯝ ꯈꯣꯡꯂꯣꯏ ꯏꯍꯨꯜ ꯇꯝꯈ꯭ꯔꯦ ꯃꯄꯥꯝ ꯈꯨꯃꯟ ꯀꯣꯅꯨꯡꯗꯕꯨ ꯆꯠꯂꯕꯗꯤ ꯃꯣꯡꯕ ꯌꯨꯝꯗ ꯍꯟꯒꯅꯤ ꯍꯦꯛꯇ ꯃꯀꯥꯎ ꯊꯣꯛꯏ ꯂꯥꯡꯕ ꯄꯥꯝꯖꯩ ꯂꯥꯡꯂꯤꯈꯩ ꯅꯨꯡꯉꯥꯏꯖꯩ ꯃꯀꯨ ꯃꯅꯦꯝ ꯅꯥꯆꯨꯡꯕꯤꯗꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯄꯨꯔꯣꯏꯕꯕꯨ ꯃꯥꯒꯤ ꯈꯨꯌꯥꯗ ꯊꯝꯒꯦ ꯍꯣꯠꯅꯩꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯈꯨꯃꯟ ꯀꯣꯅꯨꯡꯗꯅꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯃꯤ ꯂꯝꯌꯥꯏ ꯀꯥꯗ ꯆꯪꯁꯤꯜꯂꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯩꯃꯅ ꯏꯆꯥ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯏꯃꯥꯒꯤ ꯃꯣꯝ ꯉꯟꯅ ꯂꯥꯛꯎ ꯁꯦꯕꯥꯎꯕꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯊꯦꯡꯂꯛꯄ ꯅꯁꯦꯝ ꯈꯣꯏꯅꯧꯁꯤꯡꯗꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯀꯨꯏꯔꯦꯅꯦ ꯂꯥꯛꯄ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ ꯃꯇꯝ ꯃꯥꯅ ꯉꯥꯏꯕꯤꯗ꯭ꯔꯤ ꯑꯗꯨꯒꯤ ꯊꯦꯡꯗꯣꯛꯈ꯭ꯔꯤꯕ ꯏꯆꯥꯅ ꯄꯥꯝꯖꯕ ꯁꯔꯦꯡꯁꯨ ꯊꯣꯡꯂꯤ ꯆꯪꯉꯨ ꯅꯁꯦꯝ ꯅꯅꯝꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯣꯏꯅꯧ ꯋꯥꯇꯥꯅꯔꯨꯆꯣ ꯐꯒꯅꯤꯗꯣ ꯑꯄꯣꯛꯄꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯤꯜꯂꯤ ꯌꯥꯌꯥ ꯂꯥꯡꯉꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯩ ꯇꯣꯏꯅ ꯎꯅꯕꯁꯨ ꯃꯌꯥꯎꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯗꯤ ꯑꯁꯨꯝꯅꯒ ꯃꯔꯩꯕꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯃꯅꯨꯡ ꯉꯥꯏꯔꯤ ꯃꯁꯦꯝꯁꯤꯡꯒꯤ ꯂꯛꯇ ꯇꯤꯟ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯑꯁꯨꯝꯅ ꯀꯣꯔꯧꯁꯨ ꯅꯔꯜ ꯆꯠꯂꯛꯀꯗꯧꯔꯤ ꯃꯁꯦꯝꯁꯤꯡꯁꯨ ꯂꯣꯏꯅ ꯈꯣꯡꯁꯥꯟꯈ꯭ꯔꯤ ꯊꯥꯔꯩꯃꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯏꯃꯥꯒꯤ ꯂꯤꯛꯂꯥꯏ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯃꯣꯡꯕ ꯌꯨꯝ ꯇꯥꯅ ꯆꯠꯀꯦ ꯅꯤꯡꯂꯤꯕ꯭ꯔꯅꯦ ꯀꯣꯔꯧꯁꯨ ꯅꯔꯜ ꯆꯟꯈ꯭ꯔꯦ ꯃꯥꯂꯦꯝ ꯃꯥꯁꯨ ꯇꯩꯈ꯭ꯔꯦ ꯍꯟꯈꯤꯒꯦ ꯅꯤꯡꯂꯤꯕ꯭ꯔꯅꯦ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ ꯅꯆꯥ ꯑꯩꯕꯨ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯉꯁꯤ ꯅꯣꯡꯃ ꯅꯄꯥꯝ ꯈꯨꯃꯟ ꯄꯨꯡꯗ ꯑꯍꯤꯡ ꯑꯃ ꯐꯥꯏꯒꯤ ꯅꯤꯡꯂꯕꯁꯨ ꯃꯐꯥꯏꯌꯨꯅꯦ ꯅꯄꯥꯕꯨꯡꯅꯁꯨ ꯃꯌꯥꯅꯤ ꯏꯃꯥ ꯉꯥꯡꯅꯒꯦ ꯏꯃꯥ ꯂꯦꯛꯄꯨꯗꯤ ꯂꯦꯛꯅꯤꯡꯕꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣꯇꯣꯟ ꯃꯥꯅ ꯀꯣꯔꯧꯅ ꯅꯔꯜ ꯆꯟꯗ꯭ꯔꯤꯉꯩꯗ ꯋꯥꯡꯂꯦꯟ ꯃꯇꯝ ꯉꯟꯅ ꯈꯣꯡꯁꯥꯜꯂꯛꯎ ꯇꯥꯛꯄꯤꯔꯛꯈꯤ ꯌꯥꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯅꯤ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯇꯧꯒꯗꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯂꯣ ꯂꯃꯈꯥꯡꯗ ꯄꯨꯡꯃꯝꯗꯤ ꯃꯝꯈ꯭ꯔꯅꯤ ꯅꯄꯥꯕꯨꯡꯒꯤ ꯃꯅꯥꯏ ꯇꯧꯗꯨꯅ ꯅꯪꯕꯨ ꯊꯤꯜꯍꯟꯒꯦ ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯀꯥꯔꯛꯂꯤ ꯁꯣꯝꯗꯨꯅ ꯀꯣꯔꯧꯒ ꯃꯥꯂꯦꯝ ꯂꯩꯃꯥꯒ ꯍꯛꯇꯥꯏꯅꯈ꯭ꯔꯕ ꯐꯥꯎꯕ ꯃꯥꯒꯤ ꯇꯥꯂꯣꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗ ꯁꯂꯥꯏ ꯈꯣꯝꯕ ꯃꯥꯗꯤ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯄꯥꯎꯁꯥꯕꯅꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯌꯥꯋꯥꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗ꯭ꯔꯕꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤꯒꯨꯝꯅ ꯁꯥꯎꯕꯗꯤ ꯑꯃꯨꯛꯇ ꯂꯩꯈꯤꯗ꯭ꯔꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯄꯨꯡꯖꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯕ ꯇꯨꯡꯗꯅꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛ ꯁꯥꯃꯨ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯏ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯗꯨ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯏ ꯃꯄꯨꯔꯣꯏꯕꯅ ꯎꯌꯨꯡꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯍꯟꯅ ꯌꯦꯡꯂꯨꯗꯦ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯅꯕ ꯂꯥꯛꯅꯩ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯍꯧꯖꯤꯛ ꯄꯨꯡꯖꯥ ꯃꯁꯤꯡ ꯀꯌꯥ ꯑꯣꯏꯈ꯭ꯔꯦ ꯀꯣꯔꯧꯅ ꯃꯝꯈ꯭ꯔꯕ ꯀꯥꯟ ꯑꯁꯤꯗ ꯃꯣꯡꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯅꯕ꯭ꯔꯥ ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤ ꯍꯥꯏꯈꯤ ꯏꯄꯥꯝ ꯀꯥꯗ ꯊꯨꯡꯕꯗ ꯏꯁꯦꯝ ꯈꯣꯏꯅꯧꯁꯤꯡꯒ ꯆꯤꯟꯕꯨ ꯆꯤꯜꯂꯣꯛꯅꯕꯅꯤ ꯂꯥꯡꯕꯨ ꯂꯥꯡꯃꯤꯟꯅꯕꯅꯤ ꯃꯗꯨꯗ ꯈꯖꯤꯛ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯋꯥꯕꯨ ꯅꯪꯅ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯥ ꯇꯧꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗ ꯍꯦ ꯇꯣꯡꯗꯨꯅ ꯇꯧꯕ ꯃꯩꯕꯨ ꯀꯤꯗꯤ ꯇꯥꯛꯄ ꯅꯠꯇ꯭ꯔꯅ ꯍꯦ ꯂꯝꯀꯦꯠꯄꯤ ꯀꯔꯤ ꯌꯥꯋꯥꯅꯣ ꯂꯣꯌꯨꯝꯕ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯩꯍꯥꯛꯄꯨ ꯂꯝꯀꯦꯠꯄꯤꯗ ꯍꯥꯏꯕꯤꯕ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏꯅ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯒ ꯆꯥꯟꯅꯅ ꯄꯤꯕ ꯃꯤꯡꯊꯣꯜꯅꯤ
ho phajin punsin ma punsi maril do liklai khombi di khak pam de chatning le ning tam ni setning le kha tha ni kana lang tu na ngodo le sil la dawri ge amuka he na phrang sawat khre tawni taroi khangda lukhumda nga du thamba kontang seisu adubu makut na tap pai sawbani hemal laduna liklai khombi gi manangan aduda hekta san thai napuroi bagi yawa mathakta adumna yawa pa khum haina kana takpi ai asi nangi namita hang oina ubra hairaga yagadrani mahaibani he tongli na he tongli napuroi bai busu ki da basaba nangna nakoi agi konungta nangna tawning mananing pangtaw taw du lebado adugum leizaru so khudak asidana mafam asibu thadukduna sakhigadabani liklai khombi masu mangonda dumnaga purakpadu sawraduna chakhini wanglen pungoy amata mafam baside thintaduna ai leiroi ai bu phuba ngamba nangina thakta aina kaidoraki sani sani khanbra nang ta dilemna matharoi wai sida seisu duna amukasu phuzili sakro nang ne sakro leibiranu leiroi leiroi e ipam ka da nungai na leiruke haujing masakhini ai bu phuba saba sakro halak ladu amu khana singlo saktam yengingtre lamsat naidana tawdo imangda kuina utlanu hai liklai khombi masu sauna seliba mapida duma mapana sathoki magi nupina sakrabada surama hondoktuna chachakrasano maning tamjakrasano asuklam henbi aina nang warakpada ngamgadaba natre liklai khombi amama marak aduda masada ki tuzungba mata yauda khongkapna hui kanna thang mapam tamna khonglengkri mathangi nu nganbadani koirang langi konung manungdo ningthau purumbasu sawbana mai hauri adubu tharai mamanadi munna khangi maram mapurebige sawbu themsili chumi ningthembana tawba malante isabiyo ningthau ekhoina mabu isa ningol atomini khan mana haibata mayana luna sana tawkiba chana liglam karisu takhidabaduna pumnamak ase ohelakpani leima karigino nangna nupadugi misangdu wangang liba nacha asina mitlugi pirang sintana pawdambadu tadra papai gi thamoidi legamdeni isabu phu mahakto aina silemna tharoi kunang usida mabu gokhatuna aina chapchana warakani onare wakhaladu onare isabi mahak mara leite nasano aina haizabu wase amuktari tabiyu kaidobage nupi amuna satkadaba chana lonchan imalon adubu aikhoi anina isa sida amatta tambi khije sagai wallaba matam asida mahakna tawning khudi maning tamna tawdu leire masina asoibu oirakpani ibungo ningthembana haiba wasumi sintha ma panglamdai thabak ama satlamdaida mapureibu oiri mangonda hana hairamba hongna sani nupina ama mathengda mayumda hanjinba hongnade asumna mapuroibagi maphamda wafam kaya ma haizei tharai manadi ningthembagi puksil khangi masa oirabasu mahak ningthembagi wangangi zumsu asumbani masa ningo liklai khombi gi masada chana lonjat amata yaude mapuroibabu makhada thamnaba hotnai liklai khombina mapabung ningthogi manakta laktuna asumna haire panthau apokpa namom aina asiyongna haireba phawba pabungna karishi tawda leibiribasibu karigino ngarangi numitani mane usasangum phukiba nachai thamoise yamna pende mabu konungsida kaukhatuna akpa chaibi saitheng pibiyo ipagi liklai khombi namai bi mana yadabasida karigi palem ima pokpi mane yajiba machaina ana chaina khanglibase palemagi misnana udi mahaibrane panthaw namana haribi yawase asumba yauri nangbu isa ningolni haina ekhoina nangbu aduki matik nungsi adu bhausikti nangse sagai amada onglabani mau haibadu oirabani mau ama oibagi sajat adudi nangdi satraba malene nachai ding hamzaroi khujin khoya phengduna kina mongna leigadaba aibu hamuk engang payu haibadudi sukngang ngamzaroi ni panthaw pare isa imom nahakna matam kharamadi mafam asida leiro aigi lebak asida yumbalon ningthina khangba sintak pama kauduna isabu yumbalon gi matangda sintak hanke pabung nachaina haiba yawadi maduna tene ningthembabu konung asida kaukhatuna chaibi chairak piyo haizabani yare nangi kada sangjakro
ꯄꯥꯕꯨꯡꯅ ꯁꯅꯥ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯣꯏꯖꯪꯅ ꯈꯜꯍꯧꯈꯤꯒꯦ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯖꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯏ ꯄꯂꯦꯝ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯩꯃ ꯂꯨꯋꯥꯡ ꯆꯅꯨ ꯑꯣꯏꯔꯤꯕꯤ ꯊꯥꯔꯩꯃꯅ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤꯅꯤ ꯃꯥꯒꯤ ꯏꯕꯦꯝꯃ ꯁꯦ ꯏꯆꯥꯒꯤ ꯆꯥꯅꯤꯡꯗꯣ ꯑꯃꯨꯛꯇ ꯇꯥꯔꯣ ꯃꯁꯤꯗ ꯂꯩꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯌꯨꯝꯗ ꯆꯠꯂꯔꯣ ꯀꯔꯤ ꯑꯋꯥꯅꯣ ꯄꯂꯦꯝ ꯏꯃꯥ ꯅꯪꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯅꯆꯥꯏꯗꯤ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯩꯈ꯭ꯔꯔꯣꯏ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯀꯣꯟꯇꯥꯡ ꯆꯩꯁꯨꯅ ꯑꯩꯒꯤ ꯅꯝꯗ ꯆꯩꯁꯤꯡ ꯈꯪꯗꯅ ꯐꯨꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ ꯅꯄꯨꯔꯣꯏꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯅꯪꯅ ꯇꯧꯔꯨꯕꯒꯤꯅꯤ ꯏꯁꯤ ꯏꯁꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯣ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯕ ꯃꯇꯧꯗ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯂꯥꯏ ꯈꯣꯝꯕ ꯃꯍꯥꯛ ꯃꯊꯟꯇ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯅꯨꯄꯤꯅ ꯃꯗꯨ ꯃꯌꯨꯝꯗ ꯀꯨꯝꯈꯤꯕꯗ ꯃꯄꯥꯝꯅ ꯆꯠꯈꯤꯕꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯥꯟꯅ ꯀꯧꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯆꯠꯅꯕꯤꯅꯤ ꯊꯥꯔꯩꯃꯅ ꯃꯥꯕꯨ ꯎꯔꯗꯨꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯪꯉꯛꯎ ꯍꯣꯏ ꯃꯥꯁꯤ ꯐꯤꯗꯥ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯐꯝꯍꯜꯂꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏ ꯃꯥꯁꯤ ꯑꯩ ꯃꯥꯕꯨ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯐꯔꯦꯗ ꯃꯤ ꯊꯥꯗꯨꯅ ꯅꯪꯕꯨ ꯀꯧꯍꯟꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯂꯤꯕꯅꯤ ꯃꯥꯕꯨ ꯂꯩ ꯏꯕꯨꯡꯉꯣ ꯅꯪꯒ ꯁꯛ ꯎꯅꯈꯤꯅꯨ ꯏꯀꯣꯞ ꯑꯃꯇ ꯃꯉꯥꯏꯈꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯟꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯁꯦ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯤꯠꯅꯤꯡꯕ ꯃꯅꯤꯡ ꯇꯧꯍꯟ ꯆꯥꯅꯤꯡꯕ ꯃꯈꯥ ꯇꯥꯍꯟ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯊꯝꯂꯛꯄꯅꯤ ꯃꯥꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯅꯪꯂꯦ ꯌꯨꯝꯕꯥꯂꯣꯟꯕꯨ ꯅꯤꯡꯊꯤꯅ ꯏꯃꯥꯅ ꯃꯉꯣꯟꯗ ꯇꯝꯕꯤꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯋꯥꯉꯥꯡ ꯀꯝꯖꯥꯎꯗꯣ ꯅꯪꯅꯦ ꯄꯥꯏ ꯃꯅꯥꯏꯅꯨ ꯀꯤꯁꯤ ꯊꯥꯡꯉꯤ ꯎꯡꯕꯤ ꯄꯨꯛꯅꯤꯡ ꯈꯣꯏꯁꯥꯎꯅꯒꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯆꯥꯁꯨ ꯈꯪꯖꯩ ꯃꯥꯅ ꯁꯣꯏꯔꯛꯄ ꯌꯥꯎꯔꯛꯄꯗ ꯅꯪꯅ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯌꯨ ꯋꯥꯅ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯈꯨꯠ ꯍꯦꯛꯇ ꯌꯥꯎ ꯃꯗꯨꯗ ꯏꯃꯥꯈꯣꯏꯅ ꯁꯥꯎꯒꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥꯒꯤ ꯌꯋꯥ ꯄꯨꯝꯕ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯥꯕꯨ ꯀꯧꯊꯣꯔꯛꯀꯦ ꯅꯄꯥ ꯅꯤꯡꯊꯧꯕꯨꯁꯨ ꯀꯧꯊꯣꯔꯛꯀꯦ ꯍꯣꯏ ꯏꯃꯥ ꯊꯥꯔꯩꯃ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯧ ꯄꯨꯔꯨꯝꯕꯁꯨ ꯊꯣꯛꯂꯛꯂꯦ ꯃꯄꯥꯕꯨꯡ ꯎꯕꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯩ ꯄꯨꯔꯨꯝꯕꯅ ꯏꯆꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯏꯄꯥ ꯊꯣꯛꯂꯛꯂꯤꯕꯅꯤ ꯄꯥꯕꯨꯡ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯥꯕꯨ ꯉꯁꯤ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯕꯨ ꯄꯨꯈꯣ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯣ ꯑꯗꯨ ꯅꯤꯡꯊꯦꯝꯕ ꯑꯩ ꯋꯥ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯀꯣ ꯁꯅꯥ ꯌꯥꯊꯛ ꯍꯦꯛꯇ ꯇꯥꯎꯊꯕꯤꯌꯨ ꯏꯆꯥ ꯃꯥꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯤꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯈ꯭ꯔꯦ ꯃꯗꯨꯅ ꯉꯁꯤꯗꯤ ꯐꯠꯇꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯑꯄꯪꯕꯤꯅꯤ ꯃꯥꯅ ꯂꯥꯜꯂꯛꯄ ꯈꯤꯕꯤ ꯅꯪꯅꯗ ꯉꯥꯛꯄꯤꯌꯨꯀꯣ ꯑꯍꯣꯏ ꯐꯒꯅꯤ ꯄꯥꯕꯨꯡ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯄꯨꯟꯅ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯌꯨꯝꯕꯥꯂꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯅ ꯏꯆꯥ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯕꯨ ꯁꯤꯟꯇꯥꯛꯄ ꯑꯃꯒꯤ ꯃꯈꯥꯗ ꯅꯤꯡꯊꯤꯅ ꯌꯨꯝꯕꯥꯂꯣꯟ ꯇꯝꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯄꯥꯕꯨꯡ ꯇꯥꯟꯖꯥꯁꯤꯗ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗ ꯋꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯈꯣꯡꯂꯦꯡꯕꯤꯈ꯭ꯔꯣ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯕꯣ ꯅꯄꯥꯕꯨꯡꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯀꯔꯤꯒꯤ ꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯐꯝꯁꯤꯗ ꯐꯝꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯅꯤꯡꯊꯦꯝꯕꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯃꯈꯨꯠ ꯃꯪꯅꯩꯕꯨ ꯐꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯈꯤꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯣꯏ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯒꯠꯇꯨꯅ ꯂꯤꯛꯂꯥꯏ ꯈꯣꯝꯕꯤ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯪꯅ ꯏꯕꯨ ꯉꯥꯛꯑꯣ ꯑꯩꯅ ꯍꯥꯏꯖꯔꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯔꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯏꯃꯥ ꯑꯃꯗꯤ ꯏꯄꯥꯅ ꯏꯅꯝꯗ ꯁꯦꯠꯊꯔꯛꯇ꯭ꯔꯤꯕ ꯑꯩꯕꯨ ꯅꯪꯅ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯆꯩꯅꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ ꯇꯥꯡꯖ ꯃꯥꯏꯊꯣꯡ ꯌꯦꯡꯗꯨꯅ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯥꯟꯈ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯂꯥꯛꯂꯅꯨ ꯑꯩ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯐꯨꯕ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ
Imagi mom nang bu amuk ta tap thawni adum na hai bahuna di. Ima na chai da hai jari basini. Ai mafam du chat pa sungam ngam lai. Mafam asida ai adumuk laigani. Salai khombana makhol khaji kan khatuna. Napuroi ba mani haina nang di makhanbra. Ai na pam da ba thabangak ta nang na matau ba natra. Ai asi nang na kari wini khanbagi. Law. Hokji mo gimda kasi. Masida liklai khombi na fat jangsilaktuna salai khombagi mahai aduda makhut khubak aduna set thajili. Nang buda ina lemna khak tharoi. Nang du nakta ai ki mapok sina kaidong nungta laigadaba nate. Wai asina roiba oi hairamlaga maha ka manungda sangkre. Tharai mamasu haifam khangdi ningthau purumbasu haifam khangda tumina lai. Salai khomba sauningna mapa amadi mamada chali haina hairamlaga satkirami. Korau singbum numit khrani wai singkhraba matungdani yumbalon masak puning thina khanglaba sintakpu oiriba longlei laba bu kauduna konung adu thamduna masan bilik lai khombigi maphamda yumbalon gi matangda para kaya mata khallami longlei labana mana khangza hijaba mahi pumnamak mazaibi malik lai khombigi maphamda loina taklami hana mai gi singumna leiramba tiklai khombi magi thamoido yumbalon masak muna khanglakpadagi petharaklami aina yumbalon masak muna khangludabana asiyongna aina phataba thaba kaya tawraba oire inem ikubo aina karisu leitana khanduna thawgal changdaba ipuroiba magi maphamda haine haire wahi karisu khangdana panghai ta haiba yamna lanba mo oiramne nupi ama haibase chatnabi lamchat kayana punsinduna leiramne aidi masina han kai khanglutri Kumaning thogi mamom loi tiklai khombi mahak hojiktada mahak wakhal tarakle matam khara asi mapuroi buga sena khaina duna mahak leiruri hojikti mapuroi bugi mayumta chalage haina mahak ningle mamagi maphamda asumna haisai palem ima na chaing asidi wakhal ningthina tare wakhal soren oiruba na chaina wakhalang pai khaluri na sang asidi ipuroi bugi manakta chalage imagi bema Mapabong su khurumjari mahak masa mathanta makona thongna ayuk ya ngan matam aduda mayum tamna khongleng lami haujikti mayum adu yore matam masida nuza oibi amakhakna sare aseng setuna makokta pi khumduna korau hanba ipa magi maphamda hairang leirang katuna mabuk ningsangna khurumdun leiribadu hek urami madubu ubada magi thamoida jingnaba madi phawre makong adu thangjin mangamda thongal aduda mahak lepli nupi du tapna haugali mapuroi bu oiriba salai khombu suthoklai salai khombana hai isana wonung jeng leiba tara sangan thongoko nasabi ai taret sintha pangba satkani nanaina thorang sagi isabi chalo chalo nupi edogi singleba matau mapuroi bu kina hangoina chatjaba mapuroi bu ningjabagi matau adu ubada liklai khombi magi thamoidi kaire Mano oikiba sakta maduga kayagi madik khenarabano haibasi mahak masana su khangzari tasengna mahak ikaibana loire lepliba khongpham adu handoktuna mafam adu da sanglamdana mapok adumagi magi maral amani haina khanduna mamai leiduna mahak nungai saigai uphul marak aduda mitlugi piranga loinana mayung khuman yongnaba makhong thangduna sumjing chatkirami